Security personnel ki section kharada Pukchel Eseng Sengdaba Yaobadouna Uriba Ashi Yamna Laibak Thibani haina Chief Minister Nongthombam Biren phongdorakli thasigi kuntaruke numit yungba matung pung 2:30 taba aduwaidage leimakhongi army campus manungdagi mangkhibadage ngasi fawba thiba phongda leiriba Assam ge Kasar Gosaipur part 1 dagi haujikna loitang khunauda leiba Laisram Kamal Babu Singha Phongnaba Laingakna akanba mawongda hotnari adubu Laibak Thibani hauzik fawba mahake asengba langlangzil puthokpa ngamdana leiri haina Chief Minister Nongthombam Biren na video gi khuthangda thadurakpa warolaman hairi Chief Minister na hai Kamal Babu mangkhibaga mari leinana semkhiba JSC gi mihut sing yauna Minister H Tingu ga loinana ngarang numidang Chief Minister gi secretariat ta unaduna wari sanakhiba aduda JSC gi maikaidagi Prime Minister da thakiba memorandum gi copy amasu fangle Memorandum aduda yauribagi matung inna 57 Mountain Division gi officials singi mathakta FIR khara pankibagi paulaide loinana army gi campus manungda changma matamda maming matha lawbaga loinana thokpadasu misak adugi khotiek lauri madugi matung inna mangkhriba misak asi fangnaba thibada leimakhongda leiriba army na maruoina chawba thodang lawfum thoi haina leinga ki maikaidagi khanghan khiba laikre haina phongdokhi Laisram Kamal Babu Hariba Miyoi Sigi Akoi government gi side gi nan hek tabaga ko yam khanna mari leinaba army officers adagi police mayam torokanda even center da IB da kai from khangal lakanda koi hariba mi sibu kanna bai ko yam khanna honari Laibak Thibani ngasi phawda magi wire about se khangba ngamdri marak sida laimakhong gi army camp sigi da sangbada mogi entry exit ki ma sign tawbagi lay gate to da Hybrid Nipasi entry Togibagi Yaure, Adana Highway Posi Mogi within the campus, Soitaro Matung Mangi Banina, Makoina Madugi, Pangunabati, but that Madugi responsibility, Simakoina, measure share Lobum Toi, Haidana government side to Simakoida Koikan give a lake. The Yamna Laibak Manipur Uriba security personnel sing Aduga, public singing Mataka, transparency and sincerity. Pukchel Eseng Sengdaba Yaobadouna mainly security person group kharada masi Yamna Laibak Thibani makoida yamna equally manana yanghanba akoida feel tawi amadana hena tawba loibak tawi habnate some section kharada yamna masi yamna seriously maramdi security gi campus manung da bawda secure odatragadi mission praja singi thi kari oigida ge habsi kan biu habna singba soi koina mari leinaba singda koi khan khraduna praja mayamna uning phada biraga hairiba situation si observe toksi khoi punna thimina si